ꯃꯌꯥꯝ ꯉꯁꯤ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯑꯩꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯑꯩꯅ ꯆꯥꯖꯒꯗꯧꯔꯤꯕ ꯃꯊꯦꯜꯁꯤ ꯉꯥ ꯀꯧꯇꯥ ꯊꯣꯡꯕꯅꯤ ꯁꯤꯗꯅ ꯉꯥ ꯀꯧꯇꯥ ꯃꯍꯤ ꯂꯩꯖꯔꯦ ꯁꯤꯗꯅ ꯄꯥꯐꯣꯔ ꯂꯩꯖꯔꯦ ꯁꯤꯗꯅ ꯄꯥꯟ ꯏꯔꯣꯟꯕ ꯂꯩꯖꯔꯦ ꯀꯣꯠꯅꯅꯕ ꯑꯥꯏꯇꯦꯝ ꯈꯔꯁꯨ ꯂꯩꯖꯔꯦ ꯑꯍꯥꯟꯕꯗ ꯑꯩ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ ꯄꯥꯟ ꯏꯔꯣꯟꯕꯅ ꯃꯔꯣꯟ ꯑꯃ ꯍꯥꯎꯔꯤꯕ hảo đấy hảo đấy mày ăn cái sai gì điêu Bà này mà cho hỏi một thì khá xa đấy
Yeah. Hảo đấy. Ăn 이런바지 모로카 살에 하오에. 오늘 또 살라게. 그래? 이거 짜게. 하오래. ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯖꯔꯦ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯦ ꯕꯥꯏ